Image TV miyang tawi rusing utam kumar naurem na tramlok sa ulan kurumjari loina na ngasigi marul PAODAM. Industrial skill of unemployed youths of Manipur Highway Hiramda numit humni sathagadaba training program ngasidagi hodokre. Imphal West District level ASA Convention 2025-26 pangtokre. National Youth Festival saruk yarugadaba nahasing ngasi lamthakre. Loina na India ki hanba hydrogen saraiba train ki trial days run ngasi pangtok. Hojik mapung pau lobi si Ministry of Development North Eastern Region and Sri Silonga kusam naduna GP Women College Imphal Manipur amadi Manipur Beekeepers Federation na senduna GP Women's College Imphal Manipur da Industrial Skill of Unemployed Youths of Manipur Highway Hiramda numit humni sathagadaba training program ngasi hodokre. GP Women's College Imphal Principal Professor L Rajen DMU gi Finance Officer Rajendra Kumar Nongthomba GP Women's College gi COC Beekeepers ki Coordinator and Nando amadi Manipur Beekeeping Federation ki Chairman S Nirakomol na athoiba mitung sing oina saruk yake. Training program asida Beekeepers sing amadi GP Women College ki staff sing na saruk yake. Training program asiga mari leinana Manipur Beekeeping Federation ki Secretary Haisnam Subhash Chandra na phongdokibada Manipur da thabak phangdaba naha kya lerakpa si Karda or Masu Kok Naba Amadi, Hain Koi, Lorica Sel Tanaba Lambi Ama, Sembada, Mating, Oinaba Pandam, training program si Pangtok Mani. Hain Koi Lorica Koi, Pangba Asina, Imagi Komlangi Mahut Sinbayay, Masidagi, Pangba, Royal Jelly, Pawada Lupa Lak Ama Makai Pawa, Sidley. Mapale Baktagi Yaba Sinpam Oivana, Manipurgi Semilon Sakot Naba, training asi, Asuki Matik. Maru oi khanduna horuk liban ha singda khanganaba training program asi pakthok pani haiki pollination henkal even aduga loinana koidagi phangiba kanaba akoigi market tawba yaba posak se pol mari jigi manungda kohijima koigi putta yamna maru oiba pol amani aduga akoigi rain jelly ena koidagi koine mother koinjina sabagi yamna maru oiba machinja ama yauri sigi machinja che Mio Ivana Angang, Manapijabta, the Mangon Tongan, brain, the Gi Oiba, the Gi Lainati Nasangdava, Ama Oina, Europe, Sing Yam, Tang Loba, Oama the Akogi Lupa, Lak Amagali Sing Kuntram, Kisang, Adumaina, Hosi Henkat Kremaman, Piba, Adumba, Amayawi, Sizu, Demand Angapini, Adugaluna Mio Ivagi, Anabada, Harki, Amadi, Kogi, Mayam Jikan, Mayaba, Hidak Oina, Scenery. Inspector T.H. Tikendra Amadi Jitendra Prasad Kir IPS na Lusingba combined team amarangasi Jirbangi Sampanagar Kulda Koron and Search Operation Satakre Pung Ayuk Pung Taret ka Makai dagina Ayuk Pung Mapan Makai Power Satakiba Operation Aduda Reserve Line Zirbam CDO Unit Zirbam 87 Battalion CRPF 156 Battalion CRPF Amadi 215 Battalion CRPF ki team Nupi Police Amadi Constable Sing Susarugyaki Operation to the Sarak Yumtong Purom Sek Toboga Iroinana Mio Sanirom Su Wang Pahongki Operation Manung that turning the Tokdo Amata Toki de Hairi Laibak Asigi Lai Ruprasing the Ahomam Lesing Panganabagi Pandamda National Food Security Eki Makada Lekai da Ahong Mamalda Sing Panganliba Asida Kaksing Kenrigi Oina Sing Asi Niom Sumna Praja Sing Panganki Haiva Kangnaba Matau Tariba utilizing certificate Piva Matamda Mandatory Signatory Oriba Senatorship Executive Officer Chairperson Councillor Singbagi Signature Asi Inkumja Lising Sukna Kunmatoidagi Housing Power Agency na sign Laurabra Lauraba Natraga sign Tokiva Latri Kanana Karam utilizing certificate as Piribno Natraga sign Saduna Piribra Haibadu Caf and PDG Matak
bakha lariba district supply officer Kaksing na praja miyam da amadi municipal council da khan bir o loinana sengdok bir o haina Kaksing municipal council gi caretaker chairperson Nauram Sanji Kumar na phongrok le wafam asi ngasi praja miyam da phangan liba seng asi niyom sumna phangan libra haiduna ahenba wafam khanging duna mari lenaba authority da Kaksing municipal council gi caretaker chairperson masamana RTI tharuduna madugi pahum lak batungda council asi office ta pangthok pa paw infam amada amaga mari lenana mahakna phongrok khibani paw infam aduga mari lenana mahakna makha ta duna hai lairba napsa gi beneficiaries singda phangan liba sakthung asi niyom sumna phangan libra khangdok nabagi damangta miyam gi interest oina mari lenaba loisang da wahang mari khak RTI gi khuthang da hangjakhibani matam chana mari lenaba loisang na pahum pibiraktuna praja miyam da samam naba kon birak pagi damak loisang adu thagli loinana wahangi pakhum sing asigi marakta ahum suwa amadi mari suwa pakhum da seng phangan khrawa matung da piriba utilization certificate asida signature tawgadawriba asi municipal council gi area gi oina senior chief executive officer chairperson councillor loinana local gi women self help group na singbagi authority ahum gi manung da anina mandatory oina sign tawgadabani adubu council asigi oiba maikedagi mari lenaba mioi amata hojik haukiba ing kumjal singani ga sumna kunmathoi dagi signature tawkiba leitri asigumba maru oikraba signature asi kanana tawribano UC kanana pidibano haibadu mari lenaba loisangi maikedagi prajamiyam da amadi council da khangan biro hainasu mahagna phongdokki jeribusi akogi prajamiyam da yen thokliba akogi napsagi adugumlaba sing asi niyom sumna praja singna phangle haibagi kogi utilization certificate pibagi matangda hangjabani question number 3 amasung 4 asi haiba utilization certificate asida authority oina signatory pibi gadabasi kana no haina aina hangjabani adudaiduda adum yamna mek sena kogi tapin pdg district supply officer na present pibire number 1 da Association of Health Provider India Manipur chapter sinduna ahan boina free community health camp ama January 30 panna pangthuk kadori health camp ase association asigi member oiba state asida leiba diagnostic center yauna lengak amadi lanai hospital nipu homdoida pangthuk kadori tongan ba laina layong sing yengbi yabi khudong saba leigada health camp asida saru yabina ba association asigi maikedagi appeal tarukli hiram asigi mari lenana ngasi nongthel lampen patal leba India Medical Association Manipur branch gi hold pangthok kiba paw infam amada association asigi president Dr. K.S. Palin na hai pangthok kadriba health campus se ayuk pung mapan dagina numijung pung tarani thoi phawba specialist amadi super specialist singi oiba free OPD consultation legani layeng ba lakadaba mioi singda diagnostic test tobagi sa de kun layeng ban hanthagani radiology amasung imaging gi oina sadatara surgical procedure amadi bed surge gi sadatara manga aduga hidak langthaki oina sadatara hantabagi khudong saba pigani masigi manungda diagnostic test toba radiology amasung imaging gi oina di numit humni aduga surgical procedure amadi bed surge gi oina tha ama phawgi manungda layengmal hantabagi khudong saba su leigani amromda high health camp asida general surgery pediatrics obs and gynae neurology plastic surgery yauna tongan ba laying makhal taramapan yengbai khudong sab su pigani maram maduna hanba oina pangthok kadar camp asida miyamna saruk yabina ba appeal tawrikli maruina private sector ni koina ajik lai sing ji government gi yaujate private sector da laiba organization sing ni akoi gi maruiba ithaudang se koina khanjabada awareness pi ba health awareness pi ba aduk affordable ohen ba aduga government gi policy sembada ekoina saru yaba kai ekoina mating pangsanjabaduni Manipur University College Development Council CDC gi director khanbada aranba thawam kaya sathaba thengnare Manipur University vice chancellor na authorities sing the semba guideline amadi university adugi act rule kaya thugaiduna aran mongda
Maranaigi office amagumna salairakpana university asi fiwam hena soksilakle wajagi maikhum uptuna aran ba thabak doriba mioi sing dagi kalhaunaba khongjeng kaya sangsinba horgani haina Kangleipak Students Association KSA na akan wafam thamlakle hiram asiga mari lenana khoyathong leiba lup asigi mayai losingna pangthokpa pawi mifam amada lup asigi president Sukham Vidyanandana hai Manipur miyamna asawangna thamlamba Manipur University asi ngasidi nomonogi phibam soksilakpa hengalakle University asigi VC oiriba Professor and Lokendrana University gi amadi mari lenaba authority singna semba guideline amadi University asibu salainaba leiriba ek rule pumba thugaiduna mahaki maranaigi office amagumna salairekpadagi phibam asi soksilakpani Indira Gandhi National Tribal University da Professor oiba Ais Sukhdeva Kauba amabu University aduda waza oina MU gi CDC gi Director Ohenba haibasi leiriba rule gi wangmadani karigumba Central Post amada thabak tawduna leiba Lengak servant amana atopa department natraga university amada join tawgadaba oiribadi mangjauna mahaki Parent Institute adugi fundamental rule 13 general condition of service ki makhada line logadabani adubu Professor Ais Sukhdevna CDC Director oina approve tawbagi EC gi mifam ama 30 May 2025 ta phamkiba adugi proceeding gi matung ina lien lokhiba leite haibagi mayek sengle amromda Manipur University na 28/3/2025 ta Professor Ais Sukhdeva Leanda Indira Gandhi National Tribal University dagi relief tawinaba letter thaki amadi reminder letter su 13/5/25 ta thaki adubu madugi pakum amata Indira Gandhi National Tribal University dagi pirakpa leitri pikhiba leitri IGNTU dagi pakum amata piraktana CDC gi director Khankiba haibasi MU gi VC oiriba Professor and Lokendra gi achoba maral amani loinana maduda ikiba EC phambada yauriba oja sing adugi integrity da achoba wahang amani masi sunatana mamang da su VC na aranba thong kya sathaba laikhrabani asiyuma ojagi maikhum uptuna aranba kya sathariba mioi singdagi kalhunaba KSA na khongjeng sangsinba horgani haiba wafam kaya phongdokhi Ako university si chumthokna khonari ba khongthang asida KSA su mapung phana sawatchagani haiba phomsu KSA ke maiketegi thamjari loinana hojik tongan ba ekoi ge Manipur University da leiriba irregularities mayam asi chumthokna khona ba matam da su mutana awjagi asoba platform body ama oina asoba thawdang lobi da kani haiba ge adungba asoba thajaba du su mutagi mafam da KSA ke maiketegi thamjari Imphal West District ki oiba district level Asa Convention 2025-26 ki thoram ngasi pangthokre District Health Mission Society Imphal West District na sinduna Gandhi Memorial Hall na pangthokhiba thoram aduda Imphal West District ki ADM ke Jadumani Chief Medical Officer Imphal West Dr. NG Dayavati Devi District Family Welfare Officer Imphal West Dr. Y Keshorjit District Program Officer ICDS Project Imphal West Rosni Chan Tarangbam retired SMO in CSC Wangoi Dr. N Sushila Devina Matang Sina Chief Guest President Amadi Guest of Honor Singwena Sarugyaki West Asa Amadi Asa Facilitator Singda Makoina Taujariba Singbo Sakhangba Utuna Certificate Amadi Guest Award Sing Yentokiba Thoram Aduda District Asagi ADM K Jadumanina Haikibida Masagi Asumba Mathau Asin Mathau Kaya Butungaram Laga Mui Bagi Minuk Sina Mang Taduna Miam Gi Yaifanava Honoribi Asha Singit Taudang Kaya Sibu Ningtina Masak Kangnava Amadi Makoyi Oiba Sakot Torang Sing Paikat Pa Mathau Tai Imphal West District Asi Medical Facility Marang Kaina Pangba District Ama Oibasu Yamna Challenging Oiba Mafam Ama Oibana Awaba Kayadi Adumak Mayok Nari Adubu Ladiba Asha Singna Honorpa Taudang Kayana District Health Mission Society ki thabak thoram singbu mapung phahali haibu wafam sing phongdok khibaga loinana asa singbusu thagatpa phongdokki District Handloom and Textiles Ukrulna Greenland Handloom Cluster Ukrulgi Pisavi Singda Small Cluster Development Program SCDP ki makhada
frame loom distribution ki thoram Greenland Community Hall da pangthokre thoram adu da waivers service center ki senior waiver a Senthil Kumar District Handlooms and Textile Ukrul ki project manager S Phungringla Greenland Handloom Cluster ki cluster development executive CDE Phijam Kangjamba Maitai Greenland Simha Longi Chairman Aquila Jingkhai na Singbana Sarugyaki Thoram aduda beneficiary Sama Kutrada Pisa Konsing Yantoki Thoram aduda A Senthil Kumarna WSC Impalna Waiver Singi Damakta Technical Support Pigani Haiki S Phungringla na Development Asina Pidiba Department Asina Pidiba Kanaba CM Yarn Scheme Social Security Scheme na Singba Kaya Pisabi Singna Launaba Appeal Tauki Tharunga Mari Lenana Pizam Kangjamba Maitaina Pisabi Singna Nasi Lengak na Pidiba Pisa Konsing Asi Nintin Sina Duna Mai Pakwa Pisabi Sing Oinaba Appeal Tauki Manipur ki district tra tukta laiba VDF sing na taliba demand sing lagliba tha sigi tang trangma phawi manungda thabak to ontok u haina Bishnupur district VDF welfare association na sinduna oinam kangjibung lampakta ngasi wakat mifam chathakre wakat mifam aduda immediate government decision needed on VDF service matters resolve VDF matter to maintain law and order VDF protect public who protect VDF, respect VDF, sacrifice in service. Security without security for VDF is injustice. No right on duty, justice delay is justice denied VDF. We serve the state demand dignity. Government must act responsibility on VDF. Demand haina thaba placard sing si nakhi bagaloina na kholau kya sulau ki wakat mi phamaduda aduga mari leinana Bishnupur district VDF welfare association ki president oinam bijoina phongdokhibada haukiba December tang kulhumdoi dagi hauduna Manipur da leiba VDF personnel lising taraga yankhaina tanliba demand thabakta onto haiduna arm down pen down tawduna laklei maram asina karigumba demand sing ase thabakta tarbadi central committee na lorakpa Khongjangda support taunaba Bishnupur district ta leiba VDF personnel listing amaga sahunga yankhaina sem saduna lei haike All Manipur VDF Employees Welfare Association gi advisor L Devena Phono Kibda Bishnupur district asi irang asigi yamna maru oiba mafam oibana VDF sing asina ayuk nungthil noju nungsa khangdana mathau tawduna red zone da leiba isil inau sing ngak senur lak libani Thokliba sahi ahum phajilaklaba irang asida VDF singna lawriba thodang asi lengak asina ubidana lerakliba VDF singna tanliba demand sing asi tang trangwa phawi manungda pibi daba tarbadi Manipurda amuta thoktriba mawongda mass rally thasigi tang tra tarukta silakpa matamda madu tholakpa aphapata daita khudingmak lengak asina pugudabani haike mawongda khoi mass rally chatpasida akte akai aswa open mayam yorokpa yai masi thoktingai mawangsida sarkana akoi BDF singi awaba ji ubiraga akoi order ji January tang trama ki manung thokpi haibase amuka hana thamjege Moirang Air Salaiba Transport ki Association Trauma gi apun balup ama oiriba all Moirang Transport Coordinating Committee AMTCOC gi members satre lom asida lup kaya na puba thang ngamloidaba senkhai kaya khairak pasina piba ngamlak tabdagi members sing na akan pressure kaya leiba na AMTCCOC na matam kharadi senkhai lakpi khiganu piba ngamjakiroi haina moirangda ngasi pangthokpa pawinpham amada haikre pawinpham dula committee asi convener Pravin Pukramna phono kibada committee asi gi winger auto rickshaw thoduna imung manung pujari ba member started asi gi awaba yamna lei member khudingi transport department ki tax asi lupa lising nifu dagi number fu forward tonduna leiri Gari ki fitness ki damakta nom da lupa yang khai fine tarpana pitokpa ngamdabdagi awaba makaya mayok nari masigi maru iba maramde covid matam dagi ran sen ba phangkidaba selgasu gari masing yambana ran sen ba phangdaba maraksida e rickshaw kaya selakpa ran phanglaktaba sel tholaktaba seraksida masa masu singna anuba class tamba horokpagi mingsanba ngamdabagi awaba kaya mayok nari
Maram masina tongan ba lup singna senkhai demand kaya talak pa tawbiganu senkhai loba khongjang handokpio haike. Members sing kopi bangam jaroi maramaduna sigumba yana akanba demand sing pubu thamung mo jaba senkham sing sisu highway association sing asida highway raktanaba masung matung dasu phongok piraktanaba container gi maike degi nolona khanjari Mamang sahi December kunmari de gina January manga phawa numit tarani gi oiba free tailoring course ki IGP M&N sector gi miyeng makhada CRPF 87 battalion 156 battalion amadi 48 battalion sinduna Jirbam gi Vidyanagar sports complex ki indoor hall pangthok kiba thorom Jirbam gi deputy commissioner Krishna Kumar IAS na chief guest oiduna ngasi loisin khrei nimit tarani gi oiba free tailoring gi course ase maruaina lan asina maram oiduna mayum makai thadokuna lan gi seitheng phanglaba nupi IDP miyoi kunlom na saruk yakhibani ngasi gi thorom asida Jirbam gi deputy commissioner DC Krishna Kumar IAS CRPF 156 battalion gi commanding officer CO Omkar Nath Singh CRPF 87 battalion gi commanding officer CO Tapan Kumar amadi CRPF 48 battalion gi commanding officer CO VSR Krishna na mathang sina chief guest amadi special guest oina dice famki thorom gi matung tarak pada Jirbam gi deputy commissioner DC Krishna Kumar IAS na CRPF ki Krishna Kumar IAS ta CRPF ki makai dagi lengan amadi mementos piduna gai khumnaba utki masigi matung DC Krishna Kumar na IDP singda lemna sewing machine amadi training asida saruk yakhibi singda certificate singsu yenthokhi amadi trainer ani da lupa lising mama su piki Thromasigi matang da Jirbam gi deputy commissioner DC Krishna Kumar IAS na haikibda training loiduna certificate amadi sewing machine phanglaba matungda aikhoina daily practice tawdrabadi kawkhigani maram aduna ningsingnabagi damakta yumdasu piriba sewing machine sing sinaduna thabak tawbiyu haiki training gi course loibagi certificate asina aikhoina karigumba government sector amadi private sector singda thabak hairabasu certificate asina yamna helpful oigani haiki Hayengdagi hauduna thasigi train thoi fawa New Delhi gi Bharat Mandapda pangthokadoriba kunmapan suba National Youth Festival la saruk yagadaba Manipur gi Naha Singh ngasi Imphal International Airport gi Manipur University gi VC Professor and Lokendra Singh na lamthakre punna member yankhaina saba Manipur gi mahut chinduna saruk yagadoriba Satra Naharol Singh lamthabaga mari lenana Professor and Lokendra Singh na hai pangthokadoriba festival asigi manungda Bikshit Bharat Young Leaders Dialogue 2026 ta lamdamasigi community suna punna member tra nipan participant trauma amadi contingent leader ahumna saruk yarugani haiba Bikshit Bharat Young Leaders Dialogue 2026 ase 2047 phawagi manungda India ase malem gi lebak khuding dagi khwaidagi sakhotpa ama oinabagi sathrakliba thorang amagi manungsana lebak asigi nalor singbu afaba Lusingba amamam ohinabagi pandam amada sathagadaba amakhakni hariba thorom asigidamak namdam masigi masing yamlaba nalur kaya tongan ba sangdamnaba kaya pangthoklaba tungda khalakpani hariba nalur sing asina sakhotpa India ama oiraknaba tongan ba wakhalol sing puthoktuna susoi soiduna lamdam masigi mai pakpa purakpa ngamgani haibagi asiat pathajaba thamli hainasu fongdokhi Bikshit Bharat Young Leaders Dialogue 2026 ta saruk Yarugadabi Central Agriculture University Iroisemba gi research scholar oina leiribi ngangbam punita na phonglo khibada India gi Prime Minister na 2047 phawgi manungda India ase malem asida leiriba lebak singdagi khwaidagi sakhutpa ama oinaba thamli pandam asida lebak asigi nalor singna logadaba thodang aduki matik zawi pandam asibu phangnaba tongan ba hiram kyada paikhatliba Thorang singi manuda agriculture se yamna maru oiba amakhakni hiram asida hena mai pakna sakhotpa poroknaba hoji agriculture gi lamda India lengakna research taunaba thadariba asi GDP gi 0.6 khakta oiri atai lebak tadi
फाउबा थादरिबा असिगुमना खरा हेना थादबिरबदी अचौबा अहोंबा अमा पुरपंगनी हाइकी ngasiगी namthakiba contingent aduda cultural track ki member kunthra gi manungda participant kunmari amadi contingent leader taruk viksit bharat young leaders dialogue 2026 ta punna member trani pana saru yagani masigi participant rama amadi contingent leader ahum loinana hack for social cause track ta NIT manipur dagi member ani apunba member yakhaisu saru yarugani hairi haitare yamna koi promising hoiba manipur ki amadi india ki damakta hayeng india amadi manipur da yam actively engaged tawdana participate tawdana aidu hayeng india adu hayeng manipur sida daita lorkadoba role lorkadoba satra singne na ithamjani Hairok part 2 khunau gi turel makha torban da leiba dak number 1234 amadi 1235 asi DNNYC club ki mingda on ab hodrak pa laibak thibani mafam asi sahi marphu gi mathak ta khunda leita aduna lairak panglabani maram asina DC Thawal SDC Hairok amadi settlement director na ming honor honor liba asida ayaba pibi ganu haina phongdrok lei ngarang numidang Hairok part 2 khunok turel makha da pangthokpa pawmisinga unaba amada morangthem thanilna makha taduna hai mafam masida yum taret saduna amade imung tara henbagi ingkhol koiduna lerakpa sahi marphu helaklabani adubu miyoi kharana mafam masi DNNYC club ki mingda onaba question celibasi mafam masida khuda leita aduna leraklaba singbu hingnanabagi lambi thadattuna waya dauna paiduna leina silakpa thong amani haina lawdaba ngamloi haikhe Paumi singa unaba aduda saruk yakiba masagi sahi marphu nipan suraba ningthaujam manihana hai mahak masa mafam masida pokpani hairok tuelasi pikna amadi thena selingai matamda mafam masi makhoina khazna thiduna leirakpani adubu awang lomda tuel selam badagi makha romda selak padagi lairai dingkhaiduna awaba kaya mayok naki matam adudadi ingkholasi yamna paklambi adubu lairai asum ningkhairak padagi piksilakpani maram asina khazna puba ngamdabadagi pata kakhibani adubu makhoina yamna wana honajaduna laibak turelasi awang lomda amuk senkhibadagi amuk khanna khunda leita aduna leiba yarakpani lamasi club ki miyoi singna makhoigi mingda olagani khun gi lam organi haina awaba piba asi makha tana tawbigano haike India gi hanba hydrogen salaiba train research designs and the standards organization RDS on a trial run oina test okre train asi Chennai base integral cost factory na develop tobani anuba train asina leibak asida hena taru tananba pollution free oiba rail transport ma porakpada asoba khongthang ama osoidana oirgani hydrogen power train asi northern railway gi jina sonipat section da trial run pangthokibani train asi commercial service ta chalaiba ga india so Germany Sweden Japan Nasingba elite global league ki manung saliba hydrogen powered train sing operate toriba lebak singi manung sallagani train set asi gi hydrogen pinanaba Haryana gi jinda hydrogen plant ama likhat kre plant asina green hydrogen generation gi maru oiba element ama oiriba hydrogen electrolysis process si naduna hydrogen putokani haina national transporter gi maikaidagi fongdokre hojik aroibada maroi pa amuna pijari industrial skill of unemployed youths of Manipur haiba hiramda numit humni sathagadaba training program ngasidagi hodokre Impal West district level Asa Convention 2025-26 Pangtokre National Youth Festival la saru yarugudaba nahasing asi lamthakre
loina India ki ahan ba hydrogen na salaiba train ki trial test run asi pangthokre ngasi go energy image problem sanok chaba matang se lojari myam amukhana khurumjari